Akasban Imphal Nayani Devi na pau pajari ahan bada maru oiba pau Women and Child Development Mantralayna sinduna posan mat horam lebak sinba thungna ngasidagi pangtokpa haure PM Kisan Scheme gi makhada senthang phangba yaraba lebak asigi lomi koti 13 lakh 53 ki account ta lupa koti lakh ani hena hapkhre Lagliban min mangani asida kha amasung awang nupo Bharat ki mafam kayada akan banung churabe yai hairi amasung leibak asida COVID ke anoba case tagi naba pharakpagi masingne hele ngarang COVID ke anoba case lising tare chani kuntrama thoi thenaki aduga mioi lising tara chani pan kunipan naba phakhi Women and Child Development Mantralayna sinduna posan mat horam leibak sinba thungna ngasidagi pangtokpa haure thauram asi chahi asi September kuntra phauba tha ama chumna chatakani thabum mama chatagadaba palan thauram asigi maru oiba pandamdi gram panchayat singda scheme asi mapung phana yauhanbani thauram asi mama oibi amasung angang jingbu machi oiba chinjak pijaba amasung makhoibu masamawu phana thamnabagi pandamda kendra sarkarna hodokhibani thaurang asi Pradhan Mantri Narendra Modi na English singani tarani pan ki March ni panda udokhibani mama oibi amasung angang singda machi oiba chinjak pijaduna masamawu phanabagi pandamda mission posan 2.0 sarkarna hogdokhi Thaurang asigi makhada miroli bi amasung khomjingbi mama singda machi oiba chinjak bijabagi matangda bahapta hanbagi thauram thabum mama chupna leibak sinba thungna pangthokani Pradhan Mantri gi handakta radio gi khuthangda sandokhiba man ki bat thauramda posan magi thauram asi chahi khudingi September amadigi kunthra phawa tha ama chumna chahi khudingi pangthoktuna lakpani haina laukthokkhibani PM Kisan Scheme gi matangda Rajya gi Lawu Singu Mantri Singa virtually oina Kendra gi Lawu Singu Mantri Narendra Singh Tomar na mipham ama pangthokre PM Kisan Scheme gi makhada Kendra gi senthang phangba yaraba lomi koti 13 lakh 53 ki account ta hujik phawada lupa koti lakh ani hena hapkhre scheme asigi makhada kanaba phangba yaraba lomi singda installment ahum thokna lupa lising taruk piri masina makhoi gi Lawu Singu gi lamda darkar leba senpam sing adu khara makhaida oiraba su kananabani Kumjali singani tara mapan gi February da hudokhiba scheme sigi makhada hojik phawada lomi singda tangkak tara matoi thokna senthang pithakre Mantri na hai kanaba phangba yaraba lomi khudingma scheme asigi kanaba phangangadabani Rajya singna data verification amadi update tawgi thabak atuba matamda loisinaba Sri Tomarna pauthak pikhi ngarang mipham aduda saruk yakiba Rajya gi Lawu Singu Mantri Thongambi Swajit singna hai mipham aduda saruk yakiba Rajya singi Lawu Singu Mantri sing amasung director singna PM Kisan Scheme gi makhada tarani thoisube installment thadok pinaba mantri da kanna taksin ki mipham aduda KYC PMJAY Lawu Singu Mantralayna paikhatpa lomi singi yaipata horang scheme singi matangda kupna khanakhi Pradhan Mantri Narendra Modi Karnataka amasung Kerala gi numin inigi khongchat ngasidagi haure Pradhan Mantri na ngasi numidang wairam Kerala gi Cochin airport ta thungani mahakna Kaladi village da laiba Adi Shankar Charja gi pungnapam bhumi khetram da chatkani tungda Pradhan Mantri na Kochi metro amasung Indian Railways gi lupa koti 3,000 changna sagadaba project singi jata hungani Pradhan Mantri na Kochi Metro Rail Project ki ahanba phase su sangagani Pradhan Mantri Narendra Modi na Kerala da atopa railway station ahum nauna semdok semjin taunabagi su jata hungadauri station ahum adu Ernakulam Junction Ernakulam Town amasung Kolam da leibani railway station adu matamga chunaba maungda sengwatnabagi dama infrastructure phagat hanbagi tangai phadaba leibadagi khongthang asi lokatpani Pradhan Mantri Narendra Modi na hayeng laibak asina sajaba INS aircraft Vikran pugadaba jahaz Cochinda miyamda ko sinnagani jahaz adu Indian Navy na design tawbani aduga Cochin Shipyard Limited na sabani Pradhan Mantri Narendra Modi Karnataka ki nomagi khongchata hayeng Bengaluru da thungani
Indian Med Bibhagna lagliba numit mangani asida kha amasung awang nopok Bharat ki mafam kayada akanba nong churabe yai hairi Med Bibhagna hai Bharat ki kha thangba Peninsular Bihar Sub Himalayan West Bengal Sikkim amasung awang nopok lamdamgi mafam sing lagliba numit kharani asida nong kana chugani laibak asigi nongpok thangba saruk Bihar amasung nongchu Bengal yauna mafam kayada akhak araw yauna nong tagani hairi kha thangba rajya sing Telangana, Tamil Nadu, amasung Karnataka yauna mafam kayada nong chugani hairi awang nong chup amasung mayai thangba Bharat ki mafam kayada su nong churaba yai Rajya ki town planning bibhagna sinduna architect singi oiba municipality ki makhada online building permission system ki numit nini ki hand holding workshop Imphal ki city convention center da ngasi mahut amasung rural development amadi panchayati raj mantri Sri Y Khemchan Singna hogdokre tabiriba pawasi Akashbani Imphal dagini Bharata hokhiba pung kun marida COVID ki active case lising tare chani kuntra mathoi thengnakhi aduga mioi lising tara chani pan kunipan na naba phakhi hariba matam asida mioi ni phumanga laijat asidagi leikhide laibak asida ujik phawada COVID positive oiba apunba masing koti mari lakh ni phumari lising kunipan hele naba phaba misingna koti mari lakh kuntra ni pan lising kuntra manga hele laijat asidagi mioi lakh manga lising kuntaret hena leikhidre hujik active case lising humphumari chatuk humputaret leiri naba phabagi chang chada marphudani pandasmik taruk taret ni Bharata hujik phawada COVID vaccine dose koti chani tarani thoi lakh yankaini thoi lising humphu hena kapkhre masigi manungda ahanba dose da koti chama ani lakh ni phumangai hena ani suba dose da koti marphudra mari lakh kunmari hena amasung precaution dose koti tara manga lakh marphuni thoi hena kapkhre Rajya mari ki rural local body singda English ngani kuni thoi kulumdo gi oina sel thum mantraloina lupa koti lising mari chama marphu mapan gi senpham thadokre senpham singdugi manungda Uttar Pradesh ki local body singda lupa koti lising ani chani kuntra mapan Gujarat lupa koti chate chumna nipan Karnataka lupa koti chatu kunipan Andhra Pradesh lupa koti changwa mapan aduga Tripura dana lupa koti nipu mari thadokre Grant ki senpham asi local body singna phang thokpa sen adugi mathakta nongna hapchin khibani masi khungangi lamda lu nanba amasung aphaba ising pithakpada hena khudong chahnaba kendra sarkar na warep lauraba matungda pithaba senphamni Selthum Mantralaya ki paugi matung ina ahenba senpham asi drinking water and sanitation department na prasthap tawrakpagi matung ina rural body singda ahenba grant ki senpham asi pithabani Jammu Kashmir ki Baramulla jila ki manung channa leiba bomai khungangda security force ka khudthonabgi tawdokta terrorist ani sire security force na akaknaba paw ama phangbadagi ngarang numidang athengbada mafam aduda koichinduna thiumbagi thabak chatabada tawdok adu thokhibani mafam aduda Rajya Police Lanmi amasung CRPF ki apunba kangbu amana khanghaudana changsilakpada mafam aduda lotuna leiramba terrorist sing aduna khanghaudana nongmai kapthoraki security force na handuna nongmai kapada terrorist anidu mafam adumakta da sikhibani mafam aduda atai terrorist sing lotuna leiribra haibadu thidoknabagidama makhatana operation chathari Uttar Pradesh tha ising ichauna maram oiduna rajya dugi punna khungang lising ama chama sing thumjin khre mafam adula lairamba khunja sing authority na saphagada mafam singda hongdok hankhre Rajya sarkar na khudaki oiba tengbang piduna sarkar na hangba relief camp singda khunja sing changjapam lauduna leiri ichauna soalaba khungang sing Mukhyamantri Yogi Adityanath na helicopter tongduna nongthaktagi yingsinkhre aroibada maruiba paw amo ana Women and Child Development Mantralaya sinduna poshanma thoram leibak sinba thongna ngasidagi pangthokba haure PM ki san scheme gi makhada senthang phangba yaraba leibak asigi lomi koti tarama thoila kuntra taret ki account ta lupa koti lakh ani hena hapkhre lakh liban min mangani asida kha amasung awang nopok Bharat ki mafam kayada akanba nong churaba yai hairi amasung Laibak asida COVID ke anoba case tagi naba parapagi masingnek hele ngarang COVID ke anoba case lising tare chani kuntrama toi thengnaki aduga miwai lising tara chani pan kunipan naba pakhi Paulo jere